Loyalam E-PAO tabi bakutima po hitram susmitana namitangi pau pizari ahan da maru headline. Indo-Myanmar border ki new samtal mayada Assam Rifles na Lalhouba tara Hatkhre Yamlaba Khutlai kaya Fagatkhre. Shirui Lili Festival da Maitai da Kuki na ayat papiraklabadi khang mangamloidaba Thengn phangani haina IPFM na phungdorakli. Congress ka pulaga sarkar semgani haina sandokli basi yumpham yaude haina BJP na phungdorakli. Pau sandona pijari. Indo-Myanmar border ki new samtal mayada Assam Rifles na Lalhouba tara Hatkhre Yamlaba Khutlai kaya Fagatkhre. Assam Rifles ki yamna chawna mai pakpa oina ngasi ayuk anganbada Indo-Myanmar border ki Thengn district ki manung chana laiba new samtal mayada Lalhouba tara kaptona Hatkhre Yamlaba Khutlai kaya Fagatkhre. Indian Army gi Eastern Command na thadurakpa official statement amana hairibana new samtal mayada Lalhouba singi chathok chasen tawre haibagi intelligence ki akhanaba pau ama fangbadagi ningthina plan tawraga operation adu chathakibani hairiba mafam ase militant singna ngaihak leitana Myanmar amasung India laibak ani gi marakta lanthok lansen tawba jaga amani mafam ase yamna ngamba chingi saruk amasu oibada natana militant singidi lanthok lansinda khwaidigi nungaiba mafam amasu oiri Assam Rifles na chathakiba operation aduda Lalhouba ni chingnabasingna nomai kapsilakpadagi security force ki maikaidagi handuna nomai kapnaki nomai kapnaba aduda Lalhouba tara siki makhoidagi autonomic rifles nomai maru amasung statical gear na chingba yauna atai potlam kaya phagalei thodog aduda security force ki maikaidagi kana amata sokapan yaukhide Army na North East region da santi thamnaba angamba thakta honari khut thoknariba jaga aduda hauzik su operation makhata na chathari hairi Assam Rifles ki maikadegi khut thoknaba da laikhidraba Lalhouba sing adu karamba Lalhouba sing oigadabano haibadu hauzik phawigi oina chapchana phongdorakpa leitri adumapo Myanmar da military junta gi mathakta Lalhouba KNAB amasung PDF ki kangbu sing oiramgadra habigi chingnabasu leiri Marak asida security force na state asida santi thamnaba chatharapa operation gi manung chana haukiba tang tara hundoi da Chuchampur police station gi manung chana laiba Saikot village gi Nansu group ama oiriba CKLA UPLF sergeant major ama fare mamingna David Ngamjang chahi kunmanga kawi Chuchampur district ki Sugunu gi Tatjang village dagi housing na Zawbeng khulda leibani mangwandigi 9mm pistol ama amasung maru ahum fare hari Shirui Lili Festival da Maitai da Kuki na ayat papiraklabadi khangba ngamloidaba Thengn phangani haina IPFM na phongdorakli Tha asigi kundagi kunmari fawba ukrul da pangthokadoriba manga suba Shirui Lili Festival da saruk yanaba chatpa Maitai singda Kuki singna ayat papiraklabadi khangba ngamloidaba saibi Thengn phanglakani haina Indigenous Peoples Forum Manipur gi president Asang Kasar na ngasi Imphal Hotel gi Sangai Hall da forum asigi news bulletin phongbaga mari lenena phongdokhrei mahakna makhatana haikibada Kuki gi loop amana Maitai singna Kuki area fawraga Kuki area chatpa yaroi haina phongdorakhibadu makhoi masana masabu yalhomi nate haibisi kauthokpadagi lamdam asida mitopna mapu shanaba honarakpani tangkul singna khundaba ukrulda yalhomi oiriba Maitai na chatpada kanana su thingba yaroi Kuki na phongdoraliba wafam asibu thabakta pangthokpa ngamloidaba chumnagi wahaigi lal oina tholakpani thoidokna kiningai oide karigumba Kuki na Maitai amatangda khut tharaklabadi madugi tungda thorakpadudi Kuki singna khama ngamloidaba Thengn phangani mitopna asumna yalhomi singda ki halakpa karemna rakpa landarakpasi thengnanaba yalhomi khudingma punsinba tangai phade haiki thoram aduda Indigenous Peoples Forum Nagaland gi president Dr L. Lima Zame na phongdokibada North East State Khudimak illegal immigrants singi Thengn chap manana thengnaminare Manipur da su chahi ani hena illegal immigrants singi Thengn thengnaduna leiri Tripura mitopna khutlingkhre Assam su mitopna pumna makpai khre Nagaland su yalhomi sing laifam lairak loidabadagi fibam dat laklei tungi mirol gidamak yalhomi khudimak punsindrabadi hena awaba kaya mayonarakani haiki Panba yabadi ngasigi thoram aduda DMU gi assistant professor Arambam Noni Yalhomi Purup ki secretary RK Vijayalakshmi All Manipur Travel Film Organization Assurance Raikhana chingba saknaraba miyo kayasu sarugyaki
कांग्रेस का पुलगा सरकार सेमगनी हाइना संदोकलिबसी युमफम याउदे हाइना बीजेपी ना फोंदोरकली सोशल मीडिया अमसुंग न्यूज चैनल खरदा बीजेपी की एमएलए खरना कांग्रेस पार्टी का पुलगा सरकार सेमलबा याई हाइना संदोरकलिबा पाव असि युमफम याउदबा अमसुंग अरानबा पावनी असिगुम्बा युमफम याउदबा अमसुंग अरानबा पाव संदोरकलिबा असि बीजेपी की माइकेदगी अकनबा मोंगदा यानिंगदबा फोंदोरकली लोइनना असिगुम्बा थबक असि मखाताना तौदनबसु खंगली हाइना बीजेपी की जनरल सेक्रेटरी एल देवेना थादोरकपा चेरोलमना हारी चेरोलसिना मखाताना हाइरिबना बीजेपी की लेजिस्लेचर खुदिंगमक पार्टी का मतम पुमदा लेंगदना लेरी अमसुंग तुंगदसु लेंगदना लेखिगनी बीजेपी ना कांग्रेस पार्टी का हिरम अमतदा पुल्लगा सरकार सेमगे वाफम लेते डेमोक्रेसी की फ्रीडम ऑफ स्पीच अमसुंग फ्रीडम ऑफ एक्सप्रेशन की खुदोंग चाबा लौरगा लेबा की लूरब तंजा असिदा मियामदा लान उहनबा याबा पाव अमत फोंबिगनु हाइनसु फोंदोखी पाउगी मरक थतना लोयालम E-PAO ताबिरिबा खुदिमकना चैनल असिबु नुंसिबिदुना लाइक अमदी सब्सक्राइब तौबिदुना सब्सक्राइबर मसिंग हेंगत हनबदा अदोमसु मतेंग पांगबियु ngarang numidang tokhai leiriba BJP MLA singi maraktagi senior MLA khara punsinduna mifam pangthokre State asida President rule thamlakpa tha mari mapung phakraba matung popular government ama semnabagi thorang BJP gi MLA singna akanba mongda changsilakpagi manung chenna ngarang numidang tokhai leiriba BJP MLA singi maraktagi senior MLA khara punsinduna tera sapam leirakta leiba pachoi SC gi MLA sapam kunjakisor ke bagi mayumda mifam pangthokre Makatana tha asigi taramapanda langthabal asigi MLA karam samgi yumda numidang party asigi MLA singi apunba mifam amasu pangthoknaba sem sare hari ngarang athengmuda pangthokiba mifam aduda chahi ani henjilaklaba maitei amadi Kuki gi furup ani gi irang asiga iroinana hana leiramba BJP na luchingba government asibu luchingliba chief minister oiramba N Virenbu yaningdaba wafam lakpadagi center na state asida haukiba February 16 da president rule thamduna Manipuri Legislative Assembly suspended animation thamlakibani PR thamlaba matung lamdam asigi miyamna state asida tangdu leitaba hanjilaklagani haina khallamba adugi onateina bada ngasi phawa irang asi losinba ngamdana leiriba asida Manipur gi miyamna hena khoishaungnarakpa oirakpadagi state asida anoba popular government ama semnaba thorang asi wakhalon manaba hana ruling da leramba BJP amasung atai MLA sing punchilaga changsilakpa khongthangni hari Lawuk da thaba mahai marong sing yanthatuna manghalamle ngarang numidang Bisnupur district ki kha khuna ward number 4 gi maning ching lambi mapal da leiba lofam da thaba manama sing masak khangdaba miyo singna yanthatuna amadi thudektuna pakshana manghanta hamlamle hari Pau asina hai ngasi ayuk manak nakpada leiba miyo singna ingkhol aduda thaba chujak pambi sing yanthatuna amadi thudektuna manghalambada natana mairel pambi sing phutalambaga lunana paliba mairel singi mayaida tangkhai tana khaidatlaga thamlamba thengnakhi Hauzik phawgi oinadi thodok adu kanana karigi damak chatharambano haiba chapchana khamba ngamdri Maikai adongi miyam nadi thodok adugi matangda mari lenaba singna athubada miyeng changbiyo hairi Security force na tongan ma mafamdagi lo na thingkraba lalhouba singi miyoi ahum phare lo na thingkraba lalhouba KCP taibang nganbagi active cadre ama security force na Waikhong police station na konba Waikhong ningthaumanai area dagi fagat pangamle hari Police ki pau aman hai faraba miyoi adudi kakching khunau Thingnam tarung lekai dagi kakching tabam Rishikesh atopa ming nanaw sarma chahini phumathoini Mahak Kakching district gi logi wangmada senkhai thumkhai tobada chenaba miyoni hanasu police ki pau asina makhatari Nakal amaramda security force na Nompok Shekmai police station na konba Lairong Thel Bitra dagi lo na thingkraba Lalhouba RPF ki active cadre ani Khutlai ka kona na fare hari Police gi phangba paugi matung inadi farba miyoi ani adudi Wangjing Hodamba maningdagi RK Movies na maitei atopa ming local chahi nifutaret amadi Chuchampur gi Tuibong dagi haujikna Wangjing Hodamba maningda leiba Moirang Them Nares atopa ming thongamba chahi kunipani makhoi ani dagi 9mm pistol ama pistol adugi magazine yawba .32 gi pistol ama 9mm gi kapayariba nongmai maru manga .32 gi kapayariba nongmai maru ani mobile phone ama amadi sim card ama fagat pangamle Makhoi ani Thobal district gi logi wangwada senkhai thumkhai tobada chenaba miyo shingni hainasu police ki pau asina makhatari Pakistan da best toba terrorist ahum Hatkhre loinana khulai kaya fagat pangamkhre
ngasi su Bharat ke lanmi singna Jammu and Kashmir gi Pahalgam da chathariba operation da Pakistan na base toba terror outfit Jaish-e-Mohammed ki lanmi ahum Hatkhre ga lonana Khutlai sing Fagat pangamle hari Pau asina hai ngasi ayuk Bharat ke lanmi singna South Kashmir district Taral area gi Nader da operation chathaba matamda khuthokna bagi thodok adu thokibani khuthokna ba adu da Bharat ke lanmi singna Jaish-e-Mohammed ki Lalhouba ahum Hatkhre Laikhidraba Lalhouba sing adu Asif Ahmad Sheikh Amir Nazirwani amadi Yawar Ahmad Vatkawi haina masak maming khangbangam khre Inspector General of Police IGP VK Virdina phongdokhibada terrorist singna chathakiba Pahalgam terror attack adugi matangda hauzik su thijinbagi thabak leptana chathari thijinbagi saruk ama oina ngasi chathakiba operation da terrorist ahum adu hatpangam khibani ngasigi thodok asina India amadi Pakistan laibak anigi chatnariba ceasefire chanakhraba matung Jammu and Kashmir da thokpa anirak shuba encounter gi thodok ni haiki Panba yabadi haukiba lebak popan numita su Kashmir gi Sopian district ta Bharat ke lanmi singna chathakiba operation da Laskar-e-Taiba ke lanmi singa khuthokna bagi thodota terrorist ahum hatkiba laikhrabani WAF Amendment Act lisingani kunmanga gi case ki hearing tha asgi kunda Supreme Court ta chatharagani WAF Amendment Act lisingani kunmanga gi validity ga mari lenana tha asgi kunda interim relief plea singi hearing chatharagani haina ngasi Supreme Court na haikre Masigidamak Supreme Court ki Chief Justice VR Gawai amadi Justice Augustine George Sinhana ek asibu singnariba sing court laknaba senior advocate Kapil Sibal khangankre Lonana Center lenga ki mahut siliba Solicitor General Tushar Mehta na lakliba tang taramapanda aiban not sing court pisalaknaba khangankre hari Chief Justice na luchingba bench asina Tha asigi kunda chathagadoriba hearing asida 1995 WAF law state taunaba provision sing chanaroi hari panba yabadi case asi Chief Justice Sanjeev Khanna na tha asigi tara humdoida mahaki matam loikraba matung handak tat nauna Supreme Court ki Chief Justice oina khankraba VR Gawaida transfer tawrakhibani Imung mayamna faraklaba matamda society ama chawkhatpa haibadu oirakani imung fatrabadi society ama chawkhatpa ngamloi haina W Nabakumar na phongdorakli Department of Sociology Manipur University ni sinduna International Day of Families ki palan thorongamari lenana Family and Sustainable Development Goals NSFSDG 2025 haibusida nomagi oiva national seminar ama department asida pangthokre thoram aduda School of Social Science Manipur University ki Dean L Memcha Department of Sociology Manipur University ki former head professor Rajendra Khetri Department of Anthropology Manipur University ki former head professor W Nabakumar Singh amasung Department of Sociology Manipur University ki associate professor Dr M Lilin Sarugyaki Thoram aduga mari lenana W Nabakumar na haikibada malemda leriba country singna magi oiba chawkhatpa khunai ama oiba pami malemda chawkhatlakpagi matung ina imung amada leriba thaksi khasi thogalonda ahomba kaya kaitharakpa sitharakpagi mawong tapna uba phangli chawkhatlamjel asina kham thengna haithanabagi matam asida imung amana kari thodang lawgadage haibasi yamna maru oirakli chawkhatpa haibasida ngasigi mirol khakta kanbe yaroi tungda lakadaba mirol singi damakta su kanba mathautai mahakna makhatana hai sustainable development fangnaba honabada family gi kari thodang loba yabage habadu seminar asida khanagani sustainable development goal ama fangnaba honabada family ama haibasi su yamna maru oi Family habasi miyoba society ki basic unit amani family mayamna faraklaba kanda society ama chawkhatpa oirakani Family fatrabadi society ama chawkhatpa ngamloi aduna family asina basic unit ama lehaure hairakanda matau karamna family oriented program kaya semlaga sustainable goal kaya mapung phana fangadage habigi wakhalon ekhoina khanba mathautai loinana women empowerment leiraba matamda nupida ikai khumnaba thamba ngamlaba matamda lamdam ama chawkhatpani family dagi nupi bu ikai khumnaba utpa haudragadi khunai ama chawkhatpa oithokloi aduna sustainable development goal ama fangnaba honabada matamda family ama chawkhathanba matamda society ama chawkhatpa ngamgani haiba wafamsu phongdoki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Aroibada marueba pau amuka hana bizari
Indo-Myanmar border gi new samtal mayada Assam Rifles na Lalhouba tara Hatkhre Yamlaba Khutlai kaya Fagatkhre Shirui Lily Festival da Maitei da Kuki na ayat papirak labadi khangba ngamloidaba chaitheng phangani haina IPFM na phangdorakli Congress ka pulaga sarkar semgani haina sandokli basi yumpham yaude haina BJP na phangdorakli Matang asida Loyalam E-PAO na namitangi pau Piba lojare tabiri ba khudimako amuka hana khurumjari